Jiri Bamgi mihat Yaningdaba fongdoktuna ngasi Kwakeithel Lukram Makha Leikai Community Hall da lamdam adongi miyamna wakat mifam chathakhre Manipur ima mayai koibi ningthozam Leikai nupi ihau marup nupi khunai lamjing maira Lukram chawkhat thorang nupi khutpu sandokpam lamjing seba maira paibi sayang konthozam Makha Leikai Lukram Lairak Awang Women Welfare Association Sangai Purau Apunba Nupi Lob Gari Awang Women Development Center Amadi Janura Liching Lukram Lob Kaya Sinapuna Kusam Naduna Chathakiba Wakat mifam aduda Nupi Angang Hatpa Kukima Jor Terrorist Sing Faduna Chairak Piu India Ki Thosil Yaningde Apaspa Lokto U MLA Paulenan Haukip ki wangang kandam tawi haina iba placard kaya su seasonaki wakat mifam aduga mari leinana Manipur image chief convener Sagol Semkula mangang na fongdorakpada ngasi fawba chathakhre Manipur irang asina mioi kaya thawaina pontha pikre micham kaya amasu kuki kulai paiba singna tamthina maungda hatki asigumba fibam ama la fawba lengak asina karishu tawba ngamdaba maongda leiba haibasi tasengna laibak thibani asigumba chairak asida police station tarukta amuk hana afaspa thamjinba haibasi tasengna laibak thibani apikpa angang yauna mioi taruk tamthina hatkiba mioi sing faduna matik chaba chairak pibaga loinana afaspa thamliba asi athubada lokthokpinaba wafam thamlakke kaptana laudana rilipta lai nungai boi ningbro ni khara ne montum mondeng da tumna leire khara ne somna saba phangoi phangdabo esugumba karigi mongno sibu democracy ro sak piri cheng piri aduna di yabraiba masa masu kari tawni kari lairik tamni su khangdaba aduna ta sum leibadi yaningde kuki terrorist singna taliba separate investigation pibi yaro supi piroi manipur mase makai basu yaroi karigumba masira kaira ko tardi jun 18 duriam lairi asauba public ki warama lakani public ki adugumba asauba lanjang ama sangko matamda karamba pithribi da lairiba sakti intana thingba ngamoi miyam ki sakti di line piru sakti ne se injago mena khanga dabani athuba tan phabio masak khangera su pha phate kari ki pha dab no bado